ꯑꯩꯒꯤ ꯂꯩꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯣꯟ ꯃꯪꯖꯤꯟ ꯃꯃꯥꯡ ꯕ꯭ꯔꯍ꯭ꯃꯄꯨ ꯈꯣꯡꯒꯣꯟ ꯃꯪꯖꯤꯟ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯗꯨꯒ ꯂꯝꯕꯦꯟꯗ ꯍꯥꯏꯔꯒ ꯁꯤꯡꯖꯃꯩ ꯀꯣꯡꯕꯔꯣꯠꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯌꯨꯝꯅꯥꯛꯅ ꯀꯣꯡꯕ꯭ꯔꯥꯂꯥꯄꯝ ꯑꯗꯨꯒ ꯈꯦꯔꯃꯅꯤ ꯁꯔꯃ ꯆꯍꯤꯁꯤ ꯍꯧꯖꯤꯛꯁꯤ 70 ꯌꯧꯔꯦ ꯁꯨꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯁꯤꯃ ꯆꯍꯤ 60 ꯁꯨꯖꯜꯂꯛꯄꯒꯤ ꯋꯥꯈꯜ ꯅꯨꯡꯈꯜ ꯍꯟꯊꯔꯛꯄ ꯑꯗꯒꯤ ꯇꯧꯅꯤꯡꯕ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯝ ꯇꯟꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯦ ꯐꯥꯒꯤ ꯖꯨꯒꯥꯏꯁꯦ ꯇꯧꯅꯤꯡꯉꯛꯇꯕꯒꯤ ꯃꯨꯠ ꯍꯜꯂꯛꯄ ꯐꯥꯒꯤ ꯖꯨꯒꯥꯏꯒꯤꯁꯦ ꯁꯨꯝ ꯍꯜꯂꯛꯄ ꯑꯗꯨꯕꯨ ꯁꯨꯝ ꯍꯩꯅꯈꯤꯕꯅꯤ나 ꯑꯩꯈꯣꯏꯅ ꯂꯝꯕꯦꯟꯗ ꯀꯩꯗ ꯀꯅꯥꯒꯨꯝꯕ ꯎꯔꯒꯅꯦ ꯍꯦꯛꯇ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯐꯥꯒꯤꯗꯤ ꯍꯦꯛꯇ ꯇꯧꯅꯤꯡꯉꯛꯄ ꯍꯥꯏꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯐꯥꯒꯤꯒꯤ ꯄꯣꯠꯁꯦ ꯐꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯥꯛꯄꯗꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇ ꯃꯗꯨꯒꯤ ꯏꯟꯇꯔꯦꯁꯇꯨ ꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕ ꯑꯗꯨꯒ ꯀꯩꯅꯣꯃꯨꯛꯇ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯐꯥꯗꯤꯒꯤ ꯍꯥꯏꯔꯣ ꯁꯔꯀꯥꯔꯒꯤ ꯍꯥꯏꯔꯣ ꯑꯃ ꯇꯧꯔꯣ ꯁꯨꯝ ꯎꯕꯗ ꯑꯩꯒꯤ ꯍꯩꯅꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯟꯅ ꯇꯩꯅꯅ ꯍꯦꯛꯇ ꯉꯥꯡꯅꯤꯡꯉꯛꯄ ꯍꯦꯛꯇ ꯍꯥꯏꯅꯤꯡꯉꯛꯄ ꯐꯥꯒꯤꯗꯤ ꯇꯥꯕ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯨꯟꯗ꯭ꯔꯪꯄꯥꯎꯒꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯏꯊꯧ ꯊꯧꯑꯣꯏꯗꯕ ꯏꯁꯤꯡꯒ ꯆꯥꯎꯔꯛꯑꯀꯥꯟꯗ ꯏꯊꯧ ꯊꯧꯑꯣꯏꯗꯕ ꯂꯩꯗꯅ ꯏꯁꯤꯡ ꯆꯥꯎꯔꯛꯑꯒ ꯀꯥꯏꯔꯝꯗꯥꯏꯗ ꯊꯋꯥꯏ ꯌꯥꯎꯗꯧ ꯇꯧꯕ ꯂꯩꯗꯥꯏ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯎ ꯀꯥꯟꯗ ꯑꯃꯨꯛ ꯍꯦꯛꯇ ꯃꯣꯏꯅꯗꯤ ꯀꯔꯦꯝꯅꯕꯣꯏ ꯈꯟꯕ ꯑꯩꯅ ꯂꯤꯂꯣꯡꯗ ꯏꯁꯤꯡ ꯀꯥꯏꯒꯦ ꯇꯧꯕꯗ ꯁꯔꯀꯥꯔꯒꯤ ꯃꯆꯤꯟ ꯆꯠꯄ ꯅꯨꯄꯥ ꯑꯃꯅ ꯈꯣꯡ ꯄꯥꯛꯅ ꯊꯤꯡꯈ꯭ꯔꯦ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯂꯛꯅꯔꯤꯅꯦꯕ ꯃꯣꯏꯗ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅꯒꯨꯝꯕꯩ ꯂꯣꯟꯗꯥꯁꯦ ꯇꯧꯕꯤꯗꯕ ꯄꯣꯠꯇꯣ ꯇꯧꯕꯤꯗ꯭ꯔꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯦ ꯏꯌꯥꯎ ꯌꯥꯎꯗꯕ ꯁꯔꯀꯥꯔꯁꯤꯅ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔ ꯃꯈꯥꯗ ꯎ ꯍꯦꯛꯇ ꯊꯥꯖꯤꯟꯕ ꯎꯗꯨꯅ ꯁꯔꯦꯞ ꯐꯥꯅ ꯆꯥꯎꯔꯛꯑꯀꯥꯟꯗ ꯍꯦꯛꯇ ꯀꯛꯊꯠꯄ ꯀꯣ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯥꯟꯗꯨ ꯀꯥꯟꯅꯗꯕꯒꯤ ꯄꯣꯠ ꯀꯩꯁꯨ ꯎ ꯀꯥꯟꯗ ꯑꯗꯨꯅ ꯑꯩꯅ ꯁꯨꯟꯗ꯭ꯔꯪꯄꯥꯎꯗꯒ ꯍꯥꯞꯆꯔꯤꯗꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔ ꯃꯈꯥꯗ ꯎ ꯊꯥꯖꯤꯟꯕ ꯁꯔꯦꯞ ꯐꯥꯔꯕ ꯎꯕꯨ ꯑꯩꯈꯣꯏ ꯂꯥꯏꯟꯃꯦꯟꯅ ꯀꯛꯊꯠꯄ ꯑꯗꯨ PWꯅ ꯀꯣꯏꯂꯥꯁ ꯊꯥꯖꯤꯟꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯅ ꯇꯧꯈꯥꯏꯕ ꯀꯥꯏꯅ ꯍꯥꯏꯗꯣ ꯑꯗꯨꯝ ꯐꯨꯂꯪ ꯀꯥꯡꯀꯣꯛ ꯁꯥꯔ ꯑꯗꯨꯝ ꯏꯔꯩ ꯂꯩꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨ ꯐꯖꯍꯟꯅꯤꯡꯕꯗꯨꯗ ꯑꯩꯈꯣꯏꯅ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯄꯨꯊꯣꯛꯑꯒ ꯃꯤꯁꯨ ꯍꯦꯛ ꯁꯥꯎꯅꯤꯡꯍꯟꯗꯕꯗ ꯅꯣꯛꯅꯤꯡꯕꯩ ꯇꯥꯏꯞꯇ ꯐꯥꯒꯦ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯅ ꯃꯥ ꯀꯔꯦꯝꯅꯩ ꯑꯗꯨ ꯇꯧꯋꯦꯅ ꯍꯥꯏꯗꯣꯏꯅꯤ ꯀꯔꯦꯝꯅꯕꯗꯤ ꯅꯠꯇꯦ ꯑꯁꯦꯡꯕꯗꯣ ꯐꯥꯒꯤ ꯇꯧꯔ ꯍꯥꯏꯕꯅꯦꯕ ꯃꯣꯏꯗꯣ ꯑꯗꯨ ꯈꯪꯉꯤ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯁꯔꯀꯥꯔꯗꯤ ꯑꯗꯨꯝ ꯈꯪꯉꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯈꯜꯂꯤ ꯂꯣꯏꯗꯤ ꯂꯣꯏꯗ꯭ꯔꯤ ꯁꯥꯒꯠꯄꯗꯤ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯒꯨꯝꯕ ꯑꯃ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯤ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤꯗ ꯀꯩꯅꯣꯗꯤ ꯑꯗꯨꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣই ꯅꯦꯒꯦꯇꯤꯞꯅ ꯄꯣꯖꯤꯇꯤꯞ ꯑꯣꯟꯕ ꯍꯥꯏꯅꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯗꯕꯁꯤꯡꯁꯤ ꯑꯣꯟꯊꯣꯛ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯤꯡꯕ ꯅꯨꯡꯁꯤꯗꯕꯁꯤꯡꯁꯦ ꯑꯗꯒꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜꯃꯛꯇ ꯊꯧꯔꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯅ ꯃꯈꯣꯜ ꯑꯍꯧꯕ ꯍꯦꯛꯇ ꯒ꯭ꯌꯥꯟꯒ ꯃꯥꯡꯉꯣꯏ ꯊꯧꯔꯤꯗꯅ ꯃꯁꯤꯒꯁꯦ ꯂꯦꯡꯁꯤꯜꯂꯒ ꯑꯣꯟꯊꯣꯛ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯃꯣꯇꯣꯔ ꯀꯟꯅ ꯊꯧꯔꯤ ꯀꯥꯡꯕꯨꯁꯦ ꯀꯥꯏ ꯍꯦꯛꯇ ꯍꯥꯏꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯏꯁꯩ ꯑꯃꯗꯤ ꯑꯩꯅ ꯇꯧꯒꯦꯗꯤ ꯈꯜꯂꯤ ꯐꯥꯒꯤ ꯃꯇꯦꯛ ꯑꯃ ꯍꯣꯏ ꯃꯁꯤ ꯑꯩꯅ ꯑꯃꯨꯛꯁꯨ ꯃꯃꯥꯡꯗ ꯂꯤꯈ꯭ꯔꯦ ꯇꯧꯀꯥꯟꯗ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦꯅ ꯑꯗꯨ ꯀꯩꯅꯣꯅꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏ ꯃꯊꯨꯟꯅ ꯀ꯭ꯋꯥꯛ ꯐꯥꯟ ꯆꯥꯕ ꯍꯥꯏꯕ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯗꯨ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯃꯦꯡ ꯑꯃꯈꯛꯅ ꯂꯝꯍꯥꯡꯗꯅꯦ ꯍꯥꯃꯦꯡꯁꯤꯅ ꯁꯖꯤꯛ ꯆꯥꯔ ꯅꯨꯡꯉꯥꯏꯅ ꯃꯥꯅ ꯃꯅꯤꯡ ꯇꯝꯅ ꯃꯥꯅ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦꯅ ꯍꯥꯃꯦꯡ ꯁꯖꯤꯛ ꯆꯥ ꯂꯩꯖꯕꯅꯤꯗ ꯑꯗꯨꯗ ꯀꯩ ꯏꯟꯈꯠꯂꯛꯄ ꯃꯊꯣꯛ ꯀꯥꯈꯠꯂꯛꯄ ꯊꯥ 4-5ꯒꯗꯤ ꯁꯨꯔꯛꯑꯕ ꯖꯥꯠ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯀꯩ ꯂꯩꯗꯅ ꯃꯁꯤꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯑꯒ ꯍꯥꯃꯦꯡꯁꯤ ꯆꯥꯒꯗꯒꯤ ꯃꯥꯅ ꯙꯞ ꯇꯧꯔꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯙꯞ ꯇꯧꯔꯨꯕꯗꯨꯗ ꯍꯥꯃꯦꯡꯁꯤꯅ ꯁꯥ ꯑꯔꯤꯕꯅꯤꯅ ꯍꯥꯃꯦꯡ ꯑꯣꯏꯖꯔꯁꯨ ꯁꯤꯡꯕ ꯂꯧꯁꯤꯡꯗꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯀꯦꯗ ꯃꯥꯅ ꯍꯩꯁ ꯃꯥ ꯈꯪꯉꯦꯕ ꯀꯩ ꯑꯃ ꯃꯉꯣꯟꯗ ꯂꯥꯛꯀꯗꯣꯔꯦꯁꯦ ꯑꯗ ꯃꯥ ꯁꯣꯏꯒꯤ ꯁꯤꯕ ꯇꯥꯔꯦꯅ ꯃꯥꯅ
ไอ้เกี่ยเชนุปานงชาดูไก่เอาหุ่มดาร์กาเลยนะฮะอะดูไก่เฮกเทียงนระดับเดียงมันจะปอกปีละโวยนะฮะอะดูดิช่วยได้ไก่ยังมาให้เป็ดเลยแค่อะดูดิไอ้เกี่ยเชนุปานงชาสิดาปอกปีละแกนั่นมาเนี่ยให้ให้บิจันนี่ดาไม่ได้ได้ไก่สินะอีไม่เปลี่ยนมาไม่กี่เนี่ยมาใบนงชาสิมาใบไว้จะไว้เลยแล้วไก่เอาหุ่มพาบ่ไอ้ยังมาช่วงพาเขาดิช่วยตายอะดูดิไอ้สิเดลัยยาปุ่นเตะมาสิกี้หามีงี้สารุเราอย่าพูดที่มันใช่เชี่ยเราละเกนะกันว่าเจ๊ไก่เชี่ยเจ๊งเลยลับบุลมาหังสิดาเจ๊งกันอีรู้ยังมั่งเลยลำเนี่ยแล้วย้อนเดินอีรู้สิเลยลำสิดามานะมุกกระยันขันเกดอีรู้อยู่อูสิดามันบาลาสิว่าจิสกัดละเกสิดีมาดินจุพุ่นเลนโน่ยบางคนเลยมาสิวันพารานี่นายนะมานะสังเกตนั่นลุมนั่นสรุปสักมาอีไก่หุ่นบิดแต่อุดมาสังเกตเลยสังเกตละกันไก่หินซานี่นะมันน้ำขังเกบไก่ไล่เอชไก่ไล่เอชมันขังไม่ใช่มาพักกันเขาก็เลยก็เลยว่าลำบากเกพูดไก่มาชี้กันพักก็ให้ดำกาก็ตัวนั่นมาสู้ตัวอะไรก็มานุ่งที่ไก่มันซาบันนี้มาทำใช่อันนี้อุจิเชนเนี่ยเลยว่าลูกไปไก่มาทำอะไรใช่ไก่ยังจะสั่งอย่างนี้ได้ไก่นั่นมาใช่หุ่นก็เลยตัวยันได้อันนี้ตั้งแต่ใช้เกณฑ์ว่าสินะไก่สินะอีไม่เปลี่ยนก็รีนว่าสิสังมุดอามันนะนงชากิมาใบไว้เลยนะช่วงเดลัยนี่มันมาสิอีโรยสินะไก่ยังมันใจนุ่งที่อ่ะอีไม่เปลี่ยนมาสิจังว่าเราอยากพูดมาสิอัตัวประชาละเกณฑ์มาสิลำหางนี่ปั๊บเจริญเจริญคนได้คุยกันระบุมาใหญ่อยู่แต่กวากอามาเตียงกวางกังงงมาเลยบักตะเลยแบบเต้นหันจ้าเลยลำบากอันนี้ตัวมาเนี่ยกวากคุณจังยันละก็ไก่ดูนะเฮ้ยกวากไอ้เนี่ยกวากตัวชั่วกวากไอ้ที่อุเชียอุรุสักกักระปนดอกไก่น้องไก่เนี่ยได้ทุกอย่างด่าเฮ้ยไก่ดูนะอันน่ะอีรู้ว่ายังไม่ได้อยู่บ่ท้าปดาอุ้ยอาชีอีรู้ใช่น้องมันกี่ไก่ยังมันใจเนี่ยอันไอ้ที่ขังเนี่ยจังเฉลี่ยไอ้ทอยมันดูเว้ไอ้ช่วยนั่นสิลำดูเว้ไอ้นั่งวันเดียวจังมุลาอุ้งหายเย็นนั่งวันเดียวป่าวหายบิดไม่วันนี้ไก่นะหายใจเนี่ยอันนั้นกูหาคิดนะเกิดเนี่ยอีรู้เนี่ยบุกไก่ใจบ่เฮ้ยนั่งปังเงินนั่งมาดิปังนั่งปังมันไม่ดูเดี๋ยวฉันอะไรมีเนี่ยที่เลยเนี่ยหาจังจ้าบ้านพี่จ้าบ้านอีรู้เนี่ยไก่ใจบ่โอ้ดูบ้านนั่งปังกระเบื้องนี่ไก่อยู่ที่อันปังอยู่นี่นั่งยังไงเนี่ยกว่าคิดให้บิดแบบนี้อะไรเดี๋ยวไก่ที่น่ะปังกี่ชั่วปังให้ก็ให้ว่ามาให้ก็ให้ว่าไอ้ที่ช่างไว้ไอ้ไม้พิบัมตัวขังเองมาไก่จ้าบ้านอีรู้นี่ไม้พิบัมตัวขังเองนะให้จานเนี่ยอะไรกว่าคิดนุ่งไอ้ตัวเพลๆตัวนี้เพลๆตัวนี้ไอ้นั่งเล่นมุกก็ไอ้ไม่มาหลักสักแกมานุ่งที่ไก่มันจาร์ดีมันนักจะสรุปsayangตานี่นะಅದು ಐ ಸಿಕ್ತರು ಏಂಗುಗೆ ಅವ್ನು ನಂಗೆ ಲೇಂಗಲ್ಲ ಇವು ಏಂಗುಮ್ಕೋ ಐ ಏಂಗುಗೆ ಕ್ವಾಕಿ ಶಾಕ್ ಪಾಯ್ಸಲ್ಲಾಗ ಇರುವ ಇನ್ನ ಲೈವಲು daga kakalakan layu kan mayang ne daga ma chattana kaka tau sim chat rum janda ada iru itu laiwlu bai kakatana ga ngak lai ko mayang ne da kwa nan da ka chat pa da ma hot pi bai phap ta mayang le ga ti nu ngai khalam jane ada di ma se nga sai ge ma thi phai ni ngak tana iru hanu charu ge he phai rak jane da phai rak ba ka nu kwa khin pai rak yeng ga ai khi ma khul long ho re na aduh kai itu masih mana lo jauh beri yang kan, mangak tahu tinggal jam ni deh, mati pada kita jadu dah. Kuah kita mangak tahu tinggal dulu dah dia, amat dulu mati pada lo ramai tu, tahu subsan gitu dah, mangak siap kerja dah. Mangak tahu orang saja urus siap kerja mana, kuah kita matun jida, irway matun jida ya, laga mangak siap kerja, padra pura ga, sire. Aduh kai itu na ada kita ni yang hari ya. Oh. มาทุนนะพวกกวากผ่านชาดิสินะดีมากุกนะที่กะดีไก่ชาร้อยในหายรำมันก็สิ่งยี่ยี่ไก่ดูสิ่งนี้ด่าไม่ว่าดีพากีกีสมัยนั้นฮอรุปกีพากีฮอรุปกีสิมันสิก็ดุมเอวาร์ตนี่ดุมพังกีบ่ยาวกว่าก็ไม่น่าเอวาร์ชีเฮ้ยแกมึงสูบตะกี้ดุมพากีว่ากันเสียหลักกันพากีเสียอุจจาระคุยกี้มันนี่สุนทรกีปองอามักหายน่ะนั่งกีบัชิชูอาหารบรรดาคุยกี้อยากช่างกี้สปอร์ตกี้ใช่ไหมปาวภาษากันนะมันเต็กชมปัทุปนี่ช่วยยังพากี้โจไกเช่อะไรเด็กที่โกนน่ะคุยกี้กันวันน่ะคุยกี้น่าอุชิงอมเลยรันจิตไอ้นางกุลเมืองกี้อะดูมาน่ะเคสที่ปูระกาโปรแกรมมันนี่กี้คุยกี้
people hotel lei kantin lei do adu mana matam da keset tu tor thadok pani na mateng mate adu mayam ji yo om ta ba paw ko chama nei hai du da adu ta ro ka paw di tu oiram do ena tu tuk na ba ani yo om mo dei ji keset matam da keset phung ba amana ko la aga ingonda mari paw ji phung je ge lei di mayam du sei ri do adu punjan bi yo min trang kun su na ba hai nan to le gi di mana thai ban dai ne ade hoi na kumar ko we ma ga tor ka tana ra ga de phare phare en to na nam bane adu ki kesi sin nam me adu nam kan da madu su angak poni he kai no da phoi adu mai tong ni thaje de ba kesi sin nam ga khoi ki kesi si release tong ne ni si da kesi changwa khak kayam chalu ko no da phage joi kai no ni ha en to lu ba adu ga de kesi si number release to bon mi si da amat ko na dara ba tat khara ba adu na nga sai ma viral ho gi da na hakta thomjan na ko mayam sina ai ngon da su ai yum mak ta da kesi lai ram ga ne na ai ngon da pi on lak ko mayam sa ai na lai tre do hayeng adum to bi ro na hai do matam da blank kesi mayam je bazar yo lo mi matam ni da adu ka da blank kesi si lai bo phang di yo lo mayam do ai khoi sundrang paw gi lo nam na ba gi sak thok na ba gi moi de gi lai bo na da stock je noi tat khara ba bazar manung ji loi ho khare ma pa ni pusala ka mi do pusi pusak toi ne are da khaje rak na ta ba lising tare ni pan taram ne ba lo shili se aduna nong mo de chani pan pu thoi dum tat ki ba lising pu thore dum tat ki ba pung tat ki ba noi tok loi aduna maduma ikhang khang da na ko gi nong suruk ka na dun akoi nong le lu sil la kum jani da adu mai cha ka ne thajaru de adu mayana pambi dana ko ta un sakhi are ko na su ji sindang gi paw do matang yana khoida bi ba adigi pam ja ba do nyam da karam ta han di ga ni ma do tang pa bi paw sindang gi paw du de uji kano su yaw de ado aina uji mate khrai mamang da hagi du ni madu boy nung akhoi i be da kaw le ba khara bu de ning sang yi khara bu de ning sang yi ai khoi ge kano gum ba kui gram minai ba so 85 86 gai da ni nam gu do ado ri je kya sura ge do ya me ba ha je ni phu hin jala 40 hin jala adu bu ji su karib kana go mana ta ho wa halaman na sudang pau du lai keset dai hauri bra akoi dum ta bibi wa na demand to wai adu hai masi ai ngon du lai hau dra bane ba youtube bu mare phagat ti bagi channel ga di mati ama masi akoi ISTV da di da moi nga wa akoi gi new year gi bye gi matam du da moi na lau dana ama tau ki adagi durdarshan gi da su kai no na akoi gi moi da le rang mo su yai moi da di pa ki bagi ko koi gi longri se laga koi gi ko le laga tai pu lag pa re dana adu paulo ra kan hagula ko da longri se la me na tawa ama mate ani do taw ba do longri se do sunu ngai na mai taw gi mate am tang pau du tang pa bi ro mate je pau ji para gum ji da kaw le da phajar roi da sangom bagi pari am su lei sangom chum bagi wari si aina sum kanu ni masi akoina hekpun ba kan da go phagi jawai sum tora hainam ni na wari kare ka si akoina sum hek en tok yob dun da koi ge sangom chum bagi wari si su kanu ni akoi ge manipur da sangom chum ba apau ba mayam si gi competition lama taw da ge behinari department select bagi wari ni da are du da sangom chum ba si yang khai sam lai prize bidori ni sangom minute manga da minute manga ka sangom chum da kwai dei hena sangom thok bu do adu pasta bidori ne are san cham ji leng e foreign len thamre thamga da sangom chum da mayam si loi ma mai ma gi number do san 1 da 1 gi 2 na 2 gi 3 na 3 gi na mai ma gi kiu sem da lai ne adu ga cha manana khoi gi lamjen thab dong na ready 1 2 3 and hai ga sangom chum ga na mai che gwala mayam ja 그럼 ngayon hubjan nga may sangom ji sumjani minute mangai phag de bel pire loi lepo yare haidana are di matang sum siek tor paganda kwaidagi manipur da number 1 sangom sum da maming chali ba fast tar nupa cha
ꯃꯥꯒꯤ ꯌꯦꯡꯉꯨ ꯀꯥꯟꯗꯗꯤ ꯃꯉꯣꯟꯗ ꯄꯋꯥ ꯑꯃꯈꯛꯇꯪ ꯂꯩꯔꯝꯃꯦꯕ ꯁꯪꯒꯣꯝꯁꯦ ꯑꯇꯩꯁꯤꯅ ꯁꯦꯔ 2 ꯌꯧꯕ ꯁꯦꯔ 1.5 ꯁꯦꯔ 3ꯒ ꯁꯨꯝꯃꯝꯕ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯅꯨꯄꯥꯁꯤꯅ ꯄꯋꯥ ꯑꯃꯈꯛ ꯂꯩꯔꯝꯃꯕ ꯑꯗ ꯃꯉꯣꯟꯗ ꯄ꯭ꯔꯦꯁꯃꯦꯟ ꯃꯌꯥꯝꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥꯗꯤ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯪꯒꯣꯝ ꯁꯨꯝꯗ ꯐꯥꯁ ꯇꯥꯔꯤꯃꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯪꯒꯣꯝꯁꯤ ꯄꯋꯥ ꯑꯃꯇꯪ ꯄꯤꯔꯝꯃꯤꯁꯤ ꯀꯔꯤꯒꯤ ꯁꯨꯝꯕꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏ ꯃꯥꯅ ꯀꯃꯤꯁꯟꯗꯨꯗ ꯑꯗ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉ ꯅꯣꯏꯅ ꯂꯥꯕ ꯄꯤꯁꯜꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯌꯥꯔꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯕ ꯄꯤꯁꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗꯨꯕꯨ ꯑꯔꯣꯏꯕꯗꯤ ꯑꯦꯟꯗꯤꯡꯁꯤꯗ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯅꯤ ꯍꯦꯛ ꯇꯧꯕ ꯑꯇꯣꯞꯄ ꯀꯔꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯀꯦꯁꯦꯠꯀꯤ ꯑꯅꯧꯕ ꯄꯥꯎꯒꯤ ꯁꯨꯝꯕ ꯄꯥꯎ ꯀꯦꯁꯦꯠꯀꯤ ꯅꯧꯅ ꯁꯦꯝꯕꯒꯤ ꯑꯗꯩꯗꯤ ꯑꯏꯕ ꯑꯩ ꯂꯩꯇ꯭ꯔꯦꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯍꯟꯒ ꯑꯣꯏꯁꯜꯂꯛꯄ ꯑꯗꯒꯤ ꯃꯁꯤꯒꯤ ꯃꯨꯠꯁꯤ ꯁꯨꯝ ꯍꯜꯂꯛꯄꯀꯣ ꯑꯗ ꯀꯩꯅꯣ ꯇꯧꯔꯛꯄ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯕꯤꯅꯗꯤ ꯇꯧꯁꯤ ꯈꯣꯠꯁꯤ ꯑꯗꯨ ꯇꯧꯔꯤ ꯑꯗꯥ ꯇꯧꯔꯤ ꯈꯔ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯌꯥꯝ ꯍꯥꯏꯔꯁꯨ ꯑꯩꯅ ꯍꯣꯏꯗꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯧꯗ꯭ꯔꯦ ꯑꯗꯒꯤ ꯇꯅꯝ ꯇꯣꯛꯄ ꯑꯗꯩ ꯐꯤꯂꯝꯁꯨꯅꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯩꯅ ꯃꯗꯨꯁꯨ ꯐꯥꯎꯈꯤꯕꯅꯤ ꯑꯗꯨꯗ ꯑꯩ ꯀꯨꯝꯃꯤ ꯀ꯭ꯋꯥ ꯃꯇꯞꯗ ꯊꯤꯀꯥꯗꯥꯔ ꯁꯥꯕꯅꯤ ꯊꯤꯀꯥꯗꯥꯔ ꯁꯥꯗꯅ ꯑꯩꯈꯣꯏ ꯋꯥꯛꯀꯤꯡ ꯆꯦꯟꯕꯗ ꯊꯤꯀꯥꯗꯥꯔ 2ꯃꯨꯛ ꯈꯥꯏꯅꯗꯅ ꯀꯟꯕ ꯁꯥꯕꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯋꯥꯛꯀꯤꯡ ꯆꯠꯂꯒ ꯑꯩꯈꯣꯏ ꯀꯦꯔꯦꯠ ꯀꯔꯥꯇꯤ ꯀꯥꯎꯕ ꯍꯩꯕꯒꯤ ꯇꯥꯏꯞꯇꯒ ꯀꯥꯎꯈꯠꯂꯨꯔꯒ ꯇꯥꯔꯛꯇꯅ ꯈꯣꯡ ꯇꯦꯛꯇꯅ ꯐꯝꯆꯤꯠꯇ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯁꯤꯟꯒ ꯌꯥꯎꯕ ꯇꯧꯕ ꯑꯗꯨꯗ ꯈꯣꯡ ꯇꯦꯛꯄꯗꯣ ꯑꯩ ꯁꯥꯔꯤꯅꯤ ꯑꯗꯨꯗ ꯑꯗꯨ ꯀ꯭ꯋꯥ ꯃꯇꯞꯇꯣ ꯑꯗꯨꯕꯨ ꯑꯗꯨꯁꯨ ꯃꯈꯥ ꯍꯦꯛꯇ ꯇꯥꯗꯕ ꯑꯩꯒꯤ ꯃꯈꯥꯁꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯕꯅ ꯐꯤꯂꯝ ꯉꯟꯅ ꯀꯨꯝꯃꯛꯄ ꯍꯥꯟꯕ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕꯗꯤ ꯑꯣꯏꯔꯒ ꯆꯞ ꯂꯦꯞꯊꯣꯛꯈ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯪꯀ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤ ꯃꯣꯏꯅ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯀꯤ ꯀꯩꯅꯣꯗꯅ ꯁꯤ ꯀꯣꯃꯦꯗꯤꯗꯅ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯐꯥꯁꯇ ꯇꯥꯏꯌꯦꯅꯁꯨ ꯇꯥꯖꯩ ꯐꯥꯁꯁꯤ ꯇꯥꯏ ꯌꯥꯎꯁꯪꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯐꯥꯁ ꯇꯥꯔꯤꯁꯤ ꯌꯥꯎꯁꯪꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁꯤ ꯗ꯭ꯔꯦꯁ ꯍꯥꯏꯇꯥꯔꯦ ꯐꯦꯟꯁꯤ ꯗ꯭ꯔꯦꯁ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯑꯉꯥꯡꯒꯤ ꯀꯔꯤꯒꯤ ꯅꯨꯄꯤꯒꯤ ꯑꯉꯥꯡꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯇꯧꯋꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯩꯗꯨꯅ ꯐꯦꯟꯁꯤ ꯑꯗꯨ ꯑꯣꯏꯕ ꯑꯗꯨꯒ ꯑꯗꯨꯅ ꯑꯇꯩ ꯑꯉꯥꯡꯁꯤꯡꯅ ꯄꯨꯊꯣꯔꯛꯏꯅ ꯖꯒꯣꯏ ꯌꯥꯝ ꯍꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯖꯒꯣꯏꯒꯤ ꯗ꯭ꯔꯦꯁ ꯐꯖꯅ ꯁꯦꯠꯆꯜꯂꯒ ꯖꯒꯣꯏ ꯁꯥꯕꯩ ꯄꯨꯊꯣꯔꯛꯑꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯐꯦꯟꯁꯤ ꯅꯠꯇꯦ ꯃꯥ ꯖꯒꯣꯏ ꯁꯥꯕꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯅ ꯁꯄꯣꯁ ꯀ꯭ꯔꯤꯁꯅ ꯁꯥ ꯇꯥꯔꯦꯗꯅ ꯀ꯭ꯔꯤꯁꯅꯒꯤ ꯂꯨꯞꯁꯤ ꯃꯥꯅꯕ ꯁꯟꯊꯤꯁꯦꯅ ꯁꯥꯕ ꯅꯥꯀꯟꯗ ꯈꯥꯎꯋꯣꯟꯗꯣ ꯑꯩꯈꯣꯏꯒꯤ ꯑꯍꯟꯒꯤ ꯂꯥꯏ ꯈꯨꯔꯝꯐꯛ ꯑꯩꯅ ꯃꯆꯥ ꯑꯃ ꯂꯩꯗꯥ ꯑꯗꯨꯅ ꯅꯥꯀꯟꯗꯨꯒ ꯍꯦꯛꯇ ꯌꯥꯜꯂꯒ ꯈꯥꯎꯋꯣꯟ ꯍꯦꯛ ꯑꯣꯏꯒꯨꯝꯕ ꯍꯦꯛ ꯌꯦꯡꯕꯗ ꯅꯣꯛꯅꯤꯡꯅꯕ ꯃꯌꯥꯝꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯌꯥꯝ ꯁꯥꯡꯉꯦ ꯑꯩꯈꯣꯏꯅ ꯆꯍꯤ 30 ꯅꯤꯐꯨꯁꯦ ꯑꯗꯨꯝ ꯐꯦꯟꯁꯤꯁꯦ ꯇꯧ ꯂꯥꯛꯈ꯭ꯔꯕꯅꯤ ꯀꯩꯅꯣꯅꯤ ꯑꯗꯨꯁꯨ ꯋꯥꯔꯤꯅꯤꯗ ꯍꯤꯗꯦꯟꯒꯥ ꯂꯂꯣꯟꯕꯒꯤ ꯋꯥꯔꯤꯁꯤꯁꯨ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯁꯨꯝ ꯂꯤꯔꯝꯗ ꯇꯥꯍꯧꯕꯗꯨꯅꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯗꯤ ꯈꯪꯄꯣꯠꯇ꯭ꯔꯦ ꯍꯤꯗꯦꯟꯒꯥ ꯂꯂꯣꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟꯕ ꯇꯨꯔꯦꯟꯗ ꯂꯝꯕꯦꯟ ꯅꯠꯇꯕ ꯏꯁꯤꯡꯒꯤ ꯂꯝꯕꯦꯟꯗ ꯁꯨꯝ ꯂꯥꯛꯑꯒ ꯏꯁꯇꯦꯠ ꯑꯃ ꯃꯊꯪ ꯇꯨꯔꯦꯟ ꯁꯝꯗꯕ ꯖꯒꯥ ꯁꯨꯝ ꯐꯥꯎ ꯆꯠꯂꯒ ꯄꯣꯠ ꯄꯨꯔꯒ ꯌꯣꯜꯂꯨꯕ ꯑꯁꯣꯝꯗꯒꯤ ꯄꯣꯠ ꯄꯨꯔꯛꯄ ꯑꯗꯨꯃꯥꯏꯅ ꯆꯠꯄꯗꯨꯅꯤ ꯍꯤꯗꯦꯟꯒꯥ ꯂꯂꯣꯟꯕ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯌꯥꯝ ꯂꯥꯏꯔꯕ ꯑꯃꯈꯛꯅ ꯃꯥꯁꯨ ꯉꯥꯎꯗꯅ ꯃꯌꯨꯝꯗ ꯇꯧꯐꯝ ꯈꯪꯗꯅ ꯃꯥ ꯁꯨꯝ ꯆꯠꯈꯤꯕꯗꯒꯤ ꯑꯗꯒꯤ ꯃꯥꯅꯗꯤ ꯃꯥꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯤꯗꯦꯟꯒꯥ ꯂꯂꯣꯟꯕ ꯃꯌꯥꯝꯁꯤꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯈꯣꯠꯅꯕ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯑꯩ ꯁꯦꯝꯃ ꯄꯩꯁꯥ ꯇꯥꯜꯂꯨꯒꯦ ꯍꯥꯏꯅ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯍꯋꯥꯏꯖꯥꯔ ꯑꯀꯪꯕꯗꯣ ꯑꯗꯨꯒꯅꯦ ꯃꯥꯏꯔꯦꯟ ꯑꯔꯤꯕꯗꯣ ꯃꯁꯨꯡ ꯑꯃꯒ ꯍꯥꯞꯄꯨ ꯑꯗꯨꯗ ꯍꯋꯥꯏꯖꯥꯔ ꯑꯀꯪꯕꯗꯨ ꯈꯔꯒ ꯍꯥꯞꯄꯨ ꯍꯥꯏꯗꯅ ꯃꯌꯣꯝ ꯄꯤꯔꯛꯑꯕ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯑꯗꯩ ꯃꯥꯅ ꯂꯥꯛꯑꯦꯔꯒ ꯍꯤꯗꯦꯟꯒꯥ ꯂꯂꯣꯟꯕꯁꯤ ꯂꯥꯛꯑ ꯃꯥꯅ ꯃꯌꯥꯝꯗꯨꯅ ꯍꯦꯛ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯗꯕ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯒ ꯃꯥꯅ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯃꯁꯥ ꯅꯥꯟꯅ ꯇꯧꯔꯒ ꯃꯥꯁꯤ ꯂꯥꯏ ꯇꯤꯟ ꯅꯤꯡꯕ ꯃꯨꯅꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯗ ꯁꯥꯔꯒ ꯃꯥꯁꯤ ꯂꯩꯔꯦ ꯑꯗꯨꯒꯤ ꯂꯩꯕ ꯀꯥꯟꯁꯤꯗ ꯍꯤꯗꯦꯟꯒꯥ ꯂꯂꯣꯟꯕ ꯁꯅꯥ ꯂꯨꯄꯥ ꯉꯥꯛꯇ ꯁꯅꯥꯁꯨ ꯌꯧꯕ ꯁꯤ ꯄꯨꯔ ꯍꯤꯄꯣꯠꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯄꯨꯔꯒ ꯍꯤꯗꯦꯟꯒꯥ ꯂꯂꯣꯟꯕ ꯂꯥꯛꯄ ꯑꯗꯩ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄ ꯀꯥꯟꯗꯨꯗ ꯃꯥꯒꯤ ꯖꯒꯥꯗꯨꯗ ꯁꯤꯗ ꯀꯩꯅꯣ ꯃꯨꯅꯤꯗꯦꯕ ꯑꯃ ꯂꯩꯔꯦ
ꯑꯗꯨ ꯃꯁꯤꯗ ꯃꯤꯁꯨ ꯂꯩꯔꯦ ꯃꯁꯤꯗ ꯄꯣꯊꯥꯔꯁꯤ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯍꯤꯗꯤꯡꯒꯥꯂꯥꯂꯣꯟꯕ ꯑꯅꯤꯁꯦ ꯃꯣꯏꯅ ꯁꯤꯗ ꯑꯁ ꯃꯨꯅꯤꯗꯦ ꯑꯩꯈꯣꯏ ꯉꯁꯤ ꯑꯍꯤꯡꯁꯤꯗꯗꯤ ꯂꯦꯛꯆꯈꯤꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯍꯥꯏꯕꯗꯨꯗ ꯃꯨꯅꯤꯗꯦꯕꯅ ꯅꯣꯏ ꯍꯤꯗꯤꯡꯒꯥꯂꯥꯂꯣꯟꯕꯁꯤ ꯃꯊꯣꯡ ꯆꯥꯗꯦ ꯑꯗꯨꯅ ꯑꯩ ꯁꯤꯗ ꯂꯦꯛꯄꯤꯅꯨ ꯑꯩꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯁꯦꯡꯕ ꯖꯒꯥꯅꯤ ꯑꯗꯨ ꯅꯣꯏꯅ ꯑꯃꯥꯡ ꯑꯁꯣꯏ ꯀꯔꯤ ꯈꯔ ꯍꯥꯕꯤ ꯖꯥꯕꯤ ꯖꯨꯒꯣꯠ ꯆꯥꯗꯦ ꯅꯣꯏꯅ ꯋꯥꯅ ꯂꯥꯛꯄꯅꯤꯅ ꯖꯨꯒꯣꯠ ꯆꯥꯗꯦ ꯇꯧꯅꯨ ꯍꯥꯏꯅ ꯍꯥꯏꯖꯥꯠꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏ ꯆꯠꯂꯨꯅꯤ ꯑꯃꯝꯕꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯃꯨꯅꯤꯗꯦꯕꯁꯤꯗ ꯑꯩꯈꯣꯏ ꯂꯦꯛꯇꯕ ꯌꯥꯗ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯟꯕ ꯌꯥꯎꯔꯦꯗꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯣꯏꯅ ꯇꯧꯔꯝꯃꯕ ꯑꯩꯈꯣꯏ ꯄꯣꯔꯛꯏꯕ ꯁꯅꯥ ꯍꯤꯕꯣꯠ ꯂꯨꯄꯥ ꯍꯤꯕꯣꯠꯁꯦ ꯃꯨꯅꯤꯗꯦꯕ ꯂꯧꯕꯤꯍꯧ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯍꯦꯛ ꯋꯥꯁꯛꯆꯔꯤꯁꯤꯅꯤ ꯏꯃꯥꯔꯣꯝꯗꯒꯤ ꯄꯣꯔꯣꯝ ꯇꯔꯦꯠ ꯏꯄꯥꯔꯣꯝꯗꯒꯤ ꯄꯣꯔꯣꯝ ꯇꯔꯦꯠ ꯑꯩ ꯋꯥꯁꯛꯆꯔꯤꯁꯤ니 ꯀꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯂꯦꯛꯄ ꯌꯥꯅꯕ ꯍꯥꯏꯅ ꯑꯣ ꯐꯔꯦ ꯅꯣꯏ ꯑꯅꯤꯅꯕꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯂꯦꯛꯇꯤ ꯂꯦꯛꯑꯣ ꯑꯗꯨꯒ ꯅꯣꯏ ꯆꯦꯛꯁꯜꯂꯨꯀꯣ ꯅꯣꯏ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯖꯥꯠꯅꯤ ꯑꯗꯨꯒꯤ ꯀꯥꯟꯗꯨꯗ ꯃꯥꯁꯤ ꯂꯥꯛꯑꯒ ꯃꯣꯏ ꯑꯅꯤꯁꯦ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯍꯤ ꯍꯣꯜꯂꯒ ꯇꯨꯔꯦꯟꯗ ꯍꯪꯒꯠꯅ ꯍꯤ ꯍꯣꯜꯂ ꯂꯂꯣꯟ ꯂꯥꯛꯄꯅꯤꯅ ꯇꯥꯕꯅꯤꯅ ꯃꯣꯏ ꯑꯅꯤꯁꯤ ꯇꯨꯝꯈ꯭ꯔꯦ ꯈꯣꯔꯣ ꯅꯥꯈꯣꯛꯀ ꯇꯨꯝꯈ꯭ꯔꯦꯗꯣ ꯑꯗꯨ ꯇꯨꯝꯈ꯭ꯔꯀꯥꯟꯗꯨꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃꯁꯤꯅ ꯃꯥꯏꯔꯦꯟ ꯑꯔꯤꯕꯒ ꯍꯋꯥꯏꯖꯥꯔ ꯑꯀꯪꯕꯒ ꯄꯨꯈꯤꯕꯗꯣ ꯃꯗꯨꯅ ꯃꯥꯅ ꯄꯔꯞ ꯁꯦꯝꯃꯦꯔꯒ ꯀꯣꯟ ꯃꯆꯥ ꯑꯃꯗ ꯃꯥꯅ ꯄꯔꯞ ꯊꯣꯡꯉꯦꯔꯒ ꯃꯥꯏꯔꯦꯟ ꯑꯔꯤꯕꯁꯤꯒ ꯍꯋꯥꯏꯖꯥꯔ ꯑꯔꯤꯕꯁꯤꯒ ꯊꯣꯡꯃꯤꯟꯅꯕꯁꯤꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯑꯃꯥꯡꯕꯩ ꯃꯅꯝꯁꯤꯅꯦꯕ ꯆꯞ ꯃꯥꯟꯅꯕꯤꯅꯦꯕ ꯄꯥꯏꯔꯒ ꯅꯝꯃꯁꯤ ꯅꯣꯏꯔ ꯌꯦꯡꯉꯨꯔꯁꯨ ꯑꯗꯨꯝ ꯃꯥꯜꯂꯗꯧꯕ ꯃꯗꯨ ꯉꯁꯥꯏ ꯅꯨꯄꯥꯁꯤꯅ ꯃꯨꯅꯤꯁꯥꯔꯤꯁꯤꯅ ꯈꯪꯗꯅ ꯃꯗꯨꯃꯥꯏꯅ ꯃꯥꯅ ꯐꯖꯅ ꯉꯧꯗꯅ ꯁꯦꯝꯃꯦꯔꯒ ꯑꯃꯥꯡꯕꯁꯤ ꯃꯥ ꯁꯥꯍꯥꯏꯔꯒ ꯇꯨꯝꯃꯤꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯃꯗꯩꯗ ꯃꯥꯅ ꯇꯨꯝꯃꯤꯗꯣ ꯃꯥꯏ ꯃꯐꯤꯗꯨ ꯇꯥꯈꯠꯂꯒ ꯅꯥꯃꯩꯗꯨ ꯂꯧꯊꯣꯛꯑꯒ ꯃꯥꯅ ꯈꯥꯕꯩ ꯃꯆꯥ ꯑꯃ ꯊꯣꯛ ꯍꯥꯞꯆꯤꯟꯕꯤꯔꯕꯖꯥꯠꯅꯤꯗ ꯅꯥꯃꯩ ꯂꯧꯊꯣꯛꯑꯦꯔꯒ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯝꯃꯕ ꯑꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯒ ꯏꯕꯨꯡꯉꯣ ꯁꯥ ꯅꯣꯏ ꯍꯧꯒꯠꯂꯣ ꯅꯣꯏꯒꯤ ꯍꯤꯗꯤꯡꯒꯥꯂꯥꯂꯣꯟꯕ ꯊꯦꯡꯈ꯭ꯔꯦ ꯍꯧꯒꯠꯂꯣ ꯀꯥꯏꯅ ꯇꯧꯔꯕꯖꯥꯠꯅꯤ ꯃꯥ ꯃꯅꯝꯁꯤꯗꯤ ꯀꯥꯏꯅ ꯇꯧꯔꯕꯖꯥꯠꯅꯤ ꯑꯩ ꯉꯔꯥꯡ ꯇꯧꯅꯤ ꯍꯥꯏꯗꯨꯅꯤ ꯅꯣꯏ ꯇꯧꯔꯦꯗꯣ ꯅꯣꯏ ꯋꯥꯔꯛꯄꯅꯤꯅ ꯅꯣꯏ ꯇꯞ ꯆꯠꯁꯜꯂꯦꯗꯣ ꯑꯗꯨ ꯅꯣꯏ ꯑꯃꯥꯡ ꯁꯣꯏ ꯇꯧꯕ ꯌꯥꯎꯔ ꯃꯥꯅꯦ ꯃꯅꯝ ꯅꯝꯃꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯃꯥꯅ ꯍꯥꯏꯔꯕꯖꯥꯠꯅꯤ ꯑꯗꯩꯗꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯣꯏ ꯄꯥꯏ ꯌꯦꯡꯉꯨꯔꯕꯖꯥꯠꯅꯤ ꯑꯗꯨ ꯃꯅꯝ ꯅꯝꯃꯁꯨ ꯑꯗꯨꯝ ꯅꯝꯃꯕꯗꯣ ꯏꯁ ꯏꯃꯥꯏ ꯄꯦꯝ ꯁꯣꯏꯔꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯋꯥꯁꯛꯈ꯭ꯔꯕꯅꯤꯅ ꯐꯔꯦ ꯃꯨꯅꯤꯗꯦ ꯑꯩꯈꯣꯏ ꯉꯔꯥꯡ ꯋꯥꯁꯛꯆꯈꯤꯕꯗꯨꯅꯤ ꯋꯥꯔꯧꯕꯤꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯅꯥ ꯍꯤꯕꯣ ꯂꯨꯄꯥ ꯍꯤꯕꯣꯁꯤ ꯂꯧꯕꯤꯍꯧꯔꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦꯅ ꯃꯣꯏ ꯃꯈꯣꯡꯅ ꯇꯣꯔꯕꯥꯟ ꯆꯠꯈ꯭ꯔꯦ ꯁꯅꯥ ꯍꯤꯕꯣ ꯂꯨꯄꯥ ꯍꯤꯕꯣ ꯄꯤꯊꯣꯛꯑꯝꯃꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯂꯥꯏꯔꯕ ꯍꯤꯗꯥꯡꯕꯁꯤꯅ ꯁꯅꯥ ꯍꯤꯕꯣ ꯂꯨꯄꯥ ꯍꯤꯕꯣ ꯈꯕꯛ ꯂꯥꯛꯇ꯭ꯔ ꯃꯥꯅ ꯍꯣꯡꯒꯠꯂꯛꯇꯅ ꯃꯌꯨꯝ ꯂꯥꯟꯅ ꯄꯣꯛꯇꯅ ꯇꯧꯗꯩꯗꯤ ꯃꯥꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯈ꯭ꯔꯦꯅ ꯑꯗꯩꯗꯤ ꯃꯥꯏ ꯊꯪꯅꯕꯗ ꯅꯨꯄꯥ ꯑꯃ ꯂꯩꯕ ꯌꯥꯝ ꯂꯥꯏꯔꯕ ꯑꯃ ꯑꯗꯨꯁꯨ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯪ ꯑꯋꯥꯡꯊꯪꯒꯤ ꯅꯨꯄꯥꯁꯦ ꯍꯤꯗꯤꯡꯒꯥꯂꯥꯂꯣꯟꯕ ꯆꯠꯄꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯐꯥꯎ ꯅꯨꯡꯉꯥꯏꯈꯤ ꯅꯪꯁꯨ ꯃꯉꯣꯟꯗ ꯍꯪꯉꯣ ꯑꯗꯨꯒ ꯃꯔꯤꯕꯛ ꯐꯣꯡꯕ ꯇꯧꯔꯒ ꯅꯪꯁꯨ ꯆꯠꯂꯒ ꯑꯃꯨꯛ ꯇꯧꯔꯨꯁꯨ ꯍꯥꯏꯗꯅ ꯃꯥ ꯍꯥꯏꯔꯨꯕꯖꯥꯠꯅꯤꯗ ꯑꯗꯩꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯗ ꯍꯤꯗꯤꯡꯒꯥꯂꯥꯂꯣꯟꯕ ꯇꯧꯗꯕ ꯑꯩꯅ ꯍꯥꯏꯗꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧ ꯃꯣꯏ ꯍꯦꯛꯇ ꯂꯥꯛꯑꯒ ꯂꯦꯛꯑꯕꯅꯤꯀꯣ ꯂꯦꯛꯄꯗꯣ ꯅꯪ ꯃꯥꯏꯔꯦꯟ ꯑꯔꯤꯕ ꯃꯁꯨꯡ ꯑꯃꯅꯤꯒ ꯄꯨꯔꯣ ꯍꯋꯥꯏꯖꯥꯔ ꯑꯀꯪꯕꯗꯨ ꯑꯗꯨ ꯈꯔꯒ ꯄꯨꯔꯣ ꯑꯗꯨ ꯍꯋꯥꯏꯖꯥꯔꯒ ꯇꯤꯡꯊꯣꯛꯑꯦꯔꯒꯅꯦ ꯃꯩꯗ ꯇꯧꯔꯒꯅ ꯐꯖꯅ ꯊꯣꯡꯒꯗꯕꯅꯤ ꯊꯣꯡꯉꯒ ꯍꯣꯔꯦꯟ ꯃꯣꯏ ꯇꯨꯝꯊꯈ꯭ꯔꯀꯥꯟꯗꯣ ꯃꯔꯩꯗꯨꯗ ꯃꯣꯏꯒꯤ ꯅꯥꯃꯩꯗꯨ ꯂꯧꯊꯣꯛꯄꯤꯔꯒꯅꯦ ꯈꯥꯕꯩ ꯃꯆꯥ ꯑꯃ ꯊꯣꯛ ꯍꯥꯞꯆꯤꯜꯂꯨ ꯑꯗꯩꯗꯨ ꯑꯣꯏꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯝꯗꯅ ꯕꯨꯙꯤ ꯂꯧꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯂꯧꯔꯛꯄꯅꯤ ꯑꯩ ꯂꯧꯔꯛꯏꯁꯦ ꯆꯠꯂꯣ ꯅꯪ ꯇꯧꯔꯨꯔ ꯍꯥꯏꯅ ꯍꯥꯏꯖꯟꯗ ꯃꯗꯩꯗꯤ ꯃꯥꯁꯨ ꯐꯔꯦ ꯑꯗꯩ ꯑꯩꯁꯨ ꯅꯨꯡꯉꯥꯏꯗꯧꯔꯦ ꯃꯥꯁꯤ ꯆꯠꯈ꯭ꯔꯒ ꯉꯁꯥꯏ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯃꯥꯅ ꯑꯃꯨꯛ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯒ ꯂꯥꯏꯁꯪꯒ ꯂꯩꯕꯗꯨ ꯃꯅꯥꯛꯇ ꯃꯥ ꯃꯨꯅꯤ ꯁꯥꯗꯅ ꯂꯥꯏ ꯅꯤꯡꯅ ꯇꯧꯕ ꯂꯩꯁꯟꯅꯔꯦ ꯑꯗꯩ ꯉꯁꯥꯏ ꯍꯤꯗꯤꯡꯒꯥꯂꯥꯂꯣꯟꯕꯅꯤ ꯁꯅꯥ ꯂꯧꯍꯧꯕꯗꯣ ꯑꯃꯨꯛ ꯂꯥꯛꯄꯗꯨꯗ ꯃꯣꯏ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯁꯤ ꯃꯨꯅꯤꯁꯦ ꯃꯁꯤ ꯉꯍꯥꯟꯃꯨꯛ ꯑꯩꯈꯣꯏ ꯁꯅꯥ ꯂꯨꯄꯥ ꯂꯧꯍꯧꯕꯅꯤ ꯑꯩꯈꯣꯏ ꯈꯣꯡ ꯍꯥꯝꯗꯦꯕ ꯃꯥꯅ ꯍꯥꯞꯆꯤꯟꯕ ꯀꯩꯅꯣꯝ ꯇꯧꯕꯖꯥꯠꯅꯦꯕ ꯍꯥꯏꯅ ꯃꯣꯏꯅꯤꯁꯤ ꯈꯟꯅꯩꯑꯕ ꯑꯗꯩꯁꯤ ꯑꯩꯈꯣꯏ ꯈꯪꯒꯅꯦꯕ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯃꯥ ꯅꯝꯊꯥꯛ ꯇꯧꯔꯒ ꯂꯧꯈꯤꯕꯖꯥꯠꯅꯤ ꯑꯗꯨ ꯉꯁꯤꯁꯨ ꯂꯦꯛꯁꯟꯁꯤ ꯑꯗꯨꯒ ꯉꯁꯤꯁꯦ ꯇꯨꯡꯒꯨꯝꯁꯤꯀꯣ ꯑꯗꯨ ꯃꯁꯤ ꯍꯨꯔꯥꯟ ꯐꯥꯠꯁꯤ ꯑꯩꯈꯣꯏ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯃꯥ ꯂꯧꯈꯤꯕꯅꯤ ꯍꯥꯏꯅ ꯑꯅꯤꯁꯤ ꯃꯥꯟꯅꯔꯒ ꯑꯃꯨꯛ ꯀꯥꯈꯠꯂꯛꯑꯦ ꯑꯗꯩꯗꯤ ꯃꯥꯅ ꯃꯨꯅꯤꯗꯦ ꯑꯩꯈꯣꯏ ꯑꯝꯇ ꯀꯩꯅꯣ ꯇꯧꯖꯒꯦ ꯉꯁꯤ ꯑꯍꯤꯡꯒ ꯂꯦꯛꯆꯒꯦ ꯏꯕꯨꯡꯉꯣ ꯃꯥ ꯋꯥꯔꯤꯗ ꯈꯪꯉꯃꯤꯅ ꯏꯕꯨꯡꯉꯣ ꯅꯪ ꯉꯍꯥꯟꯃꯨꯛꯀꯤ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏ ꯂꯂꯣꯜꯂꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯂꯧꯍꯧꯏ ꯑꯗꯨꯅ ꯑꯃꯥꯡ ꯑꯁꯣꯏꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯂꯥꯏ ꯇꯤꯟꯒꯤꯅꯤꯅ ꯌꯥꯔꯔꯣꯏ ꯅꯣꯏ ꯇꯧꯔꯅꯤ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯃ ꯌꯦꯡꯉꯨꯔꯣ ꯀꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯌꯦꯡꯉꯨꯔꯁꯨ ꯑꯩꯅ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯃꯣꯏ ꯑꯅꯤꯁꯤꯅ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯄꯔꯞ ꯀꯥꯈꯠꯂꯒ ꯃꯣꯏꯅ ꯇꯨꯔꯦꯟ ꯃꯄꯥꯟꯁꯤꯗ ꯍꯤ ꯑꯅꯤꯁꯤ ꯁꯅꯥ ꯍꯤꯕꯣꯠ ꯂꯨꯄꯥ ꯍꯤꯕꯣꯠꯁꯤ ꯃꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯃꯦꯅ ꯄꯨꯟꯁꯤꯜꯂꯝꯃ ꯀꯥꯈꯠꯂꯛꯑꯦ ꯀꯥꯈꯠꯂꯒ ꯃꯣꯏꯁꯦ ꯉꯁꯤꯗꯤ
ꯆꯥꯛ ꯏꯁꯤꯡ ꯈꯔ ꯃꯣꯏꯅ ꯊꯣꯡꯅ ꯆꯥꯔꯦ ꯍꯥꯏꯔꯒ ꯉꯁꯤꯗꯤ ꯇꯨꯝꯃꯒꯨꯝꯁꯤꯀꯣ ꯃꯁꯤꯒꯤ ꯃꯨꯅꯤꯗꯦꯕꯁꯦ ꯃꯍꯥꯛ ꯈꯗ꯭ꯔꯛꯅꯤ ꯉꯍꯥꯃꯨꯛ ꯁꯅꯥꯄꯥꯜ ꯍꯧꯕꯅꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯇꯨꯝꯒꯨꯝꯁꯤꯀꯣ ꯍꯥꯏꯗꯅ ꯃꯣꯏꯅꯤꯁꯤ ꯍꯤꯞꯈ꯭ꯔꯦ ꯐꯤꯗꯥ ꯊꯥꯅꯅ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯒꯨꯝꯁꯦꯅ ꯍꯥꯏꯕꯗꯒꯤ ꯋꯥꯔꯛꯄꯅꯤꯅ ꯇꯞ ꯇꯥꯕꯅꯤꯅ ꯃꯣꯏꯅꯤꯗꯨ ꯇꯨꯝꯊꯣꯛꯈ꯭ꯔꯦꯅꯦ ꯈꯔ ꯅꯥꯀꯣꯛ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯇꯨꯝꯈ꯭ꯔꯦꯅ ꯈꯪꯕꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃꯁꯤꯅ ꯃꯥꯏꯔꯦꯟ ꯃꯁꯨꯡꯁꯤ ꯃꯥꯅ ꯄꯔꯞ ꯁꯦꯝꯗꯅ ꯍꯋꯥꯏꯖꯥꯔꯒꯗꯣ ꯍꯥꯞꯇꯅ ꯃꯥꯅ ꯑꯁꯤ ꯑꯃꯥꯡꯕ ꯃꯥꯟꯅꯅꯕꯁꯦ ꯀꯣꯟ ꯃꯆꯥ ꯑꯃꯗ ꯃꯥꯅ ꯑꯣꯠꯇꯅ ꯊꯣꯡꯕꯁꯤꯗ ꯃꯥꯗꯤ ꯉꯁꯥꯏ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯕꯅꯤꯅ ꯚꯥꯞ ꯇꯥꯍꯧꯗꯗꯅ ꯃꯤꯅ ꯅꯨꯡꯉꯥꯏ ꯍꯦꯟꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅꯤ ꯁꯤ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕꯅꯤꯗ ꯃꯗꯨꯅ ꯃꯥꯅ ꯄꯔꯞ ꯇꯧꯔꯦꯔꯒ ꯉꯁꯥꯏꯒꯤ ꯊꯣꯡꯕꯗꯨ ꯂꯣꯏꯔꯦꯔꯒ ꯃꯩꯊꯛꯇꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯣ ꯃꯩ ꯍꯧꯔꯤꯕ ꯑꯁꯥꯕꯗꯣ ꯄꯥꯈꯠꯈꯤꯗꯅ ꯃꯥꯅ ꯅꯥꯃꯩꯗꯨ ꯂꯧꯊꯣꯛꯑꯒ ꯈꯥꯕꯩ ꯑꯃꯃꯝ ꯊꯣꯛꯇꯣꯛ ꯍꯥꯞꯄꯨꯕꯅꯤꯗꯅ ꯏꯪꯊꯔ ꯍꯥꯞꯀꯗꯧꯗꯨꯗ ꯑꯗꯩꯗꯤ ꯃꯥꯅ ꯈꯥꯕꯩ ꯑꯁꯥꯕ ꯍꯥꯞꯄꯨꯔ ꯍꯦꯟꯅ ꯄꯣꯛꯇꯅ ꯑꯅꯤꯗꯨ ꯍꯦꯛꯇ ꯍꯧꯒꯠꯂꯛꯇꯅ ꯃꯁꯤꯅꯤ ꯃꯍꯥꯄꯥꯄꯤ ꯃꯥꯅ ꯉꯍꯥꯟꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯁꯅꯥ ꯂꯨꯄꯥ ꯂꯧꯍꯧꯕꯅꯤ ꯑꯗꯨ ꯃꯁꯤ ꯀꯩꯅꯣ ꯐꯥꯔꯒ ꯄꯨꯗ ꯌꯥꯗꯦꯅ ꯇꯧꯔꯒ ꯃꯥꯁꯦ ꯐꯥꯔꯒ ꯄꯨꯈꯤꯗꯅ ꯃꯇꯝꯗꯨ ꯅꯤꯡꯊꯧ ꯄꯥꯜꯂꯤꯃꯤꯅ ꯅꯤꯡꯊꯧꯗꯣ ꯄꯤꯗꯅ ꯗꯟꯗꯤ ꯐꯪꯈꯤꯌꯦ ꯑꯗꯣ ꯑꯃꯗ ꯅꯨꯡꯉꯥꯏꯒꯦꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅꯦꯅ ꯂꯥꯛꯄꯗꯣ ꯌꯥꯈꯤꯗꯦ ꯑꯗꯨꯅ ꯃꯩ ꯂꯥꯏꯕꯛꯇ ꯇꯝꯃꯛꯇ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤꯗ ꯁꯤꯅ ꯌꯥꯄꯣꯟꯇꯦ ꯑꯩꯅ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯋꯥꯔꯤꯅꯤ ꯑꯂꯨ ꯃꯨꯟꯗꯕꯒꯤ ꯗꯥꯏꯂꯣꯛ ꯑꯂꯨ ꯃꯨꯟꯗꯕ ꯑꯗꯨꯗꯤ ꯙꯔꯃꯥꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯋꯥꯔꯤꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯁꯤꯗ ꯀꯩꯅꯣꯅꯤꯗ ꯑꯩꯈꯣꯏꯒꯤ ꯙꯔꯃꯥꯅꯦ ꯔꯥꯃꯥꯌꯟ ꯇꯧꯕ ꯔꯥꯃꯥꯌꯟ ꯇꯧꯕꯁꯤꯗ ꯍꯅꯨꯃꯥꯟ ꯁꯥꯗꯣꯔꯤꯁꯦ ꯍꯅꯨꯃꯥꯟ ꯁꯥꯗꯣꯔꯤ ꯅꯨꯄꯥꯁꯦ ꯀꯩꯅꯣꯒꯤ ꯏꯒꯥꯅ ꯂꯣꯏꯅ ꯏꯕ ꯉꯥꯛꯇꯔꯥ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯁꯥꯔꯛꯏꯕ ꯋꯥꯔꯤ ꯗꯥꯏꯂꯣꯛꯀꯤ ꯃꯇꯥꯡꯁꯤꯡꯁꯦ ꯑꯇꯣꯞꯄ ꯀꯩꯅꯣꯗꯗꯤ ꯂꯤꯗꯦ ꯑꯇꯣꯞꯄꯗ ꯂꯤꯗꯦ ꯏꯔꯛꯄꯁꯦ ꯋꯥꯈꯟꯗꯒꯤ ꯁꯤꯒꯤ ꯐꯥꯒꯤ ꯏꯔꯛꯄ ꯏꯕ ꯏꯁꯀ꯭ꯔꯤꯞ ꯑꯃꯗꯤ ꯂꯩꯗꯣꯏꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯩ ꯉꯥꯛꯇꯅꯤ ꯏꯔꯛꯄ ꯌꯥꯎꯗꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯏꯔꯛꯄ ꯌꯥꯎꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯏꯁꯇꯥꯏꯜ ꯃꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯂꯧꯕꯁꯨ ꯌꯥꯕ ꯌꯥꯝ ꯌꯥꯎꯔꯛꯏ ꯄꯤꯔꯛꯄ ꯌꯥꯎꯏ ꯑꯗꯣ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯄꯣꯠꯇꯨꯅꯗꯤ ꯑꯩꯈꯣꯏꯅ ꯑꯣꯟꯊꯣꯛꯇ꯭ꯔꯗꯤꯅꯦ ꯑꯗꯨꯅ ꯑꯣꯏꯅ ꯇꯧꯕꯗꯤ ꯌꯥꯗꯦ ꯑꯗ ꯑꯩꯈꯣꯏꯒ ꯆꯥꯟꯅꯗꯦꯕ ꯐꯥꯒꯤꯁꯤꯡꯁꯦ ꯑꯩꯅ ꯃꯗꯨꯗ ꯍꯧꯖꯤꯛꯀꯤ ꯍꯤꯗꯤꯡꯒꯥꯒꯤ ꯀꯩꯅꯣ ꯀꯥꯏꯁꯤꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯂꯤꯕꯤꯔꯝꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯗꯣ ꯄꯨꯊꯣꯔꯛꯄꯗꯤ ꯑꯩꯒꯥꯅ ꯄꯨꯊꯣꯛꯄꯅꯤ ꯑꯩ ꯄꯨꯊꯣꯔꯛꯄꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯥꯅ ꯄꯨꯊꯣꯛꯇ ꯇꯥꯔꯒꯗꯤ ꯃꯥꯡꯈꯤꯗꯧꯔꯕꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯙꯔꯃꯥꯒꯤꯗꯁꯨ ꯙꯔꯃꯥꯁꯤꯗ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯌꯥꯝ ꯂꯩꯗꯅ ꯑꯗꯨꯝꯕꯒꯤ ꯋꯥꯔꯤꯗꯨꯅꯤꯗ ꯙꯔꯃꯥ ꯃꯅꯨꯡꯁꯤꯗ ꯏꯁꯇꯦꯖꯁꯤꯗꯀꯣ ꯑꯩꯈꯣꯏ ꯚꯥꯕꯣꯛꯅ ꯌꯦꯡꯕꯗꯗꯤ ꯀꯩꯝꯇ ꯁꯣꯏꯗꯕ ꯃꯥꯟꯕ ꯃꯅꯨꯡꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯃꯅꯨꯡꯁꯤꯗ ꯁꯣꯏꯅꯔꯤꯕ ꯊꯦꯡꯒꯥꯏꯅꯔꯤꯕ ꯑꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯣꯏꯕ ꯃꯌꯥꯝꯁꯤ ꯌꯥꯝ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ ꯙꯔꯃꯥ ꯃꯅꯨꯡꯁꯤ ꯑꯗꯨꯗ ꯀꯩꯅꯣꯅꯤꯗ ꯍꯅꯨꯃꯥꯟ ꯁꯥꯕꯁꯦ ꯙꯔꯃꯥ ꯅꯨꯃꯤꯠꯁꯤꯗ ꯗꯥꯏꯔꯤꯌꯥ ꯇꯧꯔꯕ ꯗꯥꯏꯔꯤꯌꯥ ꯇꯧꯗꯅ ꯃꯈꯣꯡ ꯍꯥꯝꯊꯔꯕꯅꯤꯅꯦ ꯍꯧꯒꯠ ꯉꯝꯗ꯭ꯔꯕ ꯁꯣꯝꯗꯗꯤ ꯙꯔꯃꯥꯗꯤ ꯇꯧꯗ ꯌꯥꯗꯦ ꯃꯤ ꯇꯤꯀꯦꯠ ꯌꯣꯜ ꯂꯣꯏꯈ꯭ꯔꯕꯅꯤ ꯀꯔꯝꯅ ꯑꯣꯏꯅ ꯙꯔꯃꯥ ꯀꯥꯡꯕꯨꯁꯤ ꯃꯊꯥ ꯁꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯀꯥꯟꯁꯤꯗ ꯙꯔꯃꯥꯗꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕ ꯙꯔꯃꯥ ꯀꯨꯝꯃꯨ ꯀꯥꯏꯗ ꯏꯌꯥ ꯌꯥꯖꯗꯕ ꯙꯔꯃꯥ ꯇꯝꯕꯒꯗꯤ ꯑꯗꯨꯝ ꯍꯧꯗꯩ ꯂꯣꯏꯐꯥꯎ ꯌꯦꯡꯕ ꯂꯥꯛꯆꯕ ꯚꯥꯕꯣꯛ ꯂꯩꯌꯦꯕ ꯄꯥꯝꯖꯕ ꯅꯪ ꯑꯝꯇ ꯀꯨꯝꯃꯣꯏꯗꯤ ꯉꯝꯃꯣꯏ ꯍꯦꯛꯇ ꯀꯨꯝꯃꯨ ꯌꯥꯗꯕ ꯑꯗꯨꯒ ꯊꯋꯥꯏꯗ ꯌꯥꯎꯈ꯭ꯔꯕ ꯍꯦꯛꯇ ꯌꯦꯡꯖꯈ꯭ꯔꯕ ꯑꯗꯨꯝꯕ ꯑꯃ ꯌꯥꯎꯕ ꯑꯗꯩ ꯏꯕꯨꯡꯉꯣ ꯅꯪ ꯍꯅꯨꯃꯥꯟꯗꯣ ꯃꯈꯣꯡ ꯍꯥꯝꯗꯗꯅ ꯗꯥꯏꯔꯤꯌꯥ ꯇꯧꯗꯅ ꯍꯧꯒꯠ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯅꯪ ꯉꯁꯤ ꯍꯅꯨꯃꯥꯟꯗꯣ ꯁꯥꯞ ꯇꯥꯔꯦ ꯗꯥꯏꯂꯣꯛ ꯌꯥꯎꯕ ꯅꯠꯇꯦ ꯅꯪꯅ ꯃꯥꯅ ꯉꯁꯥꯏ ꯄ꯭ꯔꯚꯨ ꯔꯥꯝꯆꯟꯗ꯭ꯔꯅ ꯊꯣꯛꯂꯛꯄ ꯀꯥꯟꯗꯣ ꯅꯪꯅ ꯆꯣꯡꯊꯣꯛꯑꯒ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯈꯣꯏꯔꯝꯕꯗꯅꯤ ꯑꯗ ꯋꯥꯍꯩ ꯑꯃꯅꯤ ꯈꯛꯇꯅꯤ ꯅꯪ ꯍꯥꯏꯗꯧꯕ ꯍꯥꯏꯖꯥꯅꯤ ꯑꯗꯨ ꯑꯩ ꯗꯥꯏꯂꯣꯛ ꯐꯥꯗꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯖꯥꯅꯤ ꯍꯩ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯒꯗꯕ ꯗꯥꯏꯂꯣꯛꯇꯣ ꯑꯩꯈꯣꯏꯅ ꯏꯔꯦꯗꯅ ꯑꯗꯨꯒ ꯑꯂꯨꯅ ꯇꯧꯔꯒꯅꯦ ꯅꯪ ꯒꯙꯥꯗꯨꯗ ꯅꯞꯄꯤꯔꯒꯦꯕ ꯗꯥꯏꯂꯣꯛꯇꯣ ꯑꯗꯨ ꯅꯪ ꯍꯣꯔꯦꯟ ꯁꯦꯒꯥꯛꯇ ꯆꯠꯄꯒ ꯄ꯭ꯔꯚꯨ ꯑꯣꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯅꯃꯥꯡꯗꯨꯗ ꯒꯙꯥꯗꯨꯗ ꯂꯩꯗꯣꯔꯃꯤꯅ ꯑꯗꯨ ꯄꯥꯔꯒ ꯗꯥꯏꯂꯣꯛꯇꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯔꯦ ꯇꯧꯔꯒꯦ ꯍꯥꯏꯅ ꯃꯥ ꯌꯥꯔꯕꯖꯥꯠꯅꯤ ꯑꯗꯩꯗꯤ ꯃꯥꯅ ꯉꯁꯥꯏ ꯗꯥꯏꯂꯣꯛꯇꯨ ꯏꯔꯒ ꯒꯙꯥꯗ ꯅꯞꯄꯤꯔꯒ ꯂꯩꯔꯦ ꯑꯗꯩ ꯁꯣꯝꯗ ꯙꯔꯃꯥꯁꯤ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯄ꯭ꯔꯚꯨ ꯔꯥꯝꯆꯟꯗ꯭ꯔꯁꯤꯅ ꯚꯥꯏ ꯃꯣꯟꯊꯕꯂꯤ ꯀꯥꯏꯅ ꯀꯧꯔꯛꯄ ꯚꯥꯏ ꯃꯣꯟꯊꯕꯂꯤ ꯌꯨꯊꯛ ꯆꯥꯝꯃ ꯄꯥꯛꯄ ꯁꯃꯨꯗ꯭ꯔ ꯄꯥꯔ ꯇꯧꯔꯒ ꯅꯋꯥ ꯖꯥꯅꯀꯤ ꯎꯙꯥꯔ ꯇꯧꯕ ꯃꯇꯝ ꯌꯧꯔꯦꯅꯦ ꯙꯕꯂꯤ ꯀꯥꯏꯅ ꯃꯥꯅ ꯗꯥꯏꯂꯣꯛꯁꯦ ꯇꯧꯔꯛꯄꯖꯥꯟꯗ ꯑꯗ ꯑꯃꯗꯨꯅ ꯄ꯭ꯔꯚꯨ ꯑꯩꯅ ꯐꯟ ꯂꯥꯎꯅ ꯍꯦꯛ ꯆꯣꯡꯊꯣꯔꯛꯄꯗ ꯗꯥꯏꯂꯣꯛꯇꯣ ꯄꯥꯏꯊꯣꯛꯈ꯭ꯔꯕ ꯉꯁꯥꯏꯒꯤ ꯑꯂꯨꯗꯣ ꯃꯨꯟꯗ꯭ꯔꯕꯖꯥꯠꯅꯤ ꯑꯂꯨ ꯅꯞꯄꯤꯗꯨ ꯇꯧꯔꯤꯗꯣ ꯗꯥꯏꯂꯣꯛ ꯄꯥꯏꯊꯣꯛ ꯑꯁ꯭ꯋꯥꯏ ꯇꯥꯈ꯭ꯔꯕ ꯃꯗꯩꯗꯤ ꯗꯥꯏꯂꯣꯛꯇꯣ ꯑꯁ꯭ꯋꯥꯏꯗ ꯇꯥꯈꯤꯗ ꯃꯥꯅ ꯎꯔꯝꯅꯤꯅ ꯒꯙꯥꯗ ꯄꯥꯏꯊꯣꯛꯈ꯭ꯔꯦꯗꯣ
ꯃꯗꯨꯗꯤ ꯑꯃꯗꯨꯅ ꯙꯕꯂꯤ ꯄꯔꯐꯨ ꯑꯩꯁꯨ ꯍꯥꯏꯖꯅꯤ ꯙꯕꯂꯤ ꯑꯩꯅ ꯗꯥꯏꯂꯣꯛ ꯈꯨꯝꯃꯛꯅꯕ ꯍꯥꯏꯁꯤꯒꯤ ꯔꯥꯝꯁꯤꯅ ꯃꯉꯣꯟꯗ ꯃꯈꯣꯡꯒ ꯊꯤꯜꯂꯒ ꯏꯄꯥ ꯏꯉꯣ ꯙꯕꯂꯤ ꯑꯩꯅ ꯍꯥꯏꯖꯥꯅꯤꯗ ꯃꯥ ꯍꯧꯒꯠꯂ ꯑꯂꯨꯗꯤ ꯃꯨꯟꯗꯅ ꯑꯩꯅ ꯍꯥꯏꯔꯝꯒꯅꯤ ꯑꯂꯨꯗꯤ ꯃꯨꯟꯗꯅ ꯍꯥꯏꯔꯝꯃꯒ ꯏꯁꯇꯦꯖ ꯆꯪꯈꯤꯕꯅꯤ ꯋꯤꯡꯁꯨ ꯆꯪꯈꯤꯕꯅꯤ ꯑꯗꯨꯝꯕꯩ ꯋꯥꯔꯤ ꯃꯇꯦꯛ ꯀꯩꯅꯣꯅꯤꯗ ꯄꯥꯎꯗ ꯑꯃꯨꯛ ꯍꯦ ꯏꯃꯥ ꯃꯅꯤꯄꯨꯔ ꯀꯥꯏꯅ ꯑꯃꯨꯛ ꯄꯥꯎ ꯀꯩꯅꯣ ꯑꯃꯁꯨ ꯍꯦ ꯏꯃꯥ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯄꯥꯎ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯀꯥꯏꯅ ꯁꯤꯒ ꯂꯩꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯩꯅꯣꯅꯤꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯆꯨꯌꯦꯉꯥꯡ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯩꯈꯣꯏꯁꯤꯗ ꯇꯧꯔꯤꯁꯦ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯩꯈꯣꯏꯅ ꯑꯝꯇ ꯇꯧꯗꯕ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯃꯊꯣꯡ ꯆꯥꯗꯕꯒꯤ ꯋꯥꯔꯤꯗꯨꯅꯤꯗ ꯑꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤꯅꯦ ꯋꯥꯏꯜ ꯂꯥꯏꯐꯀꯤ ꯑꯩꯈꯣꯏꯒꯤ ꯕꯟ ꯎꯁꯣꯞ ꯇꯧꯋꯦꯌꯦ ꯎꯔꯈꯨꯜ ꯂꯣꯝꯗ ꯑꯗꯩꯗꯨꯗ ꯂꯝꯂꯛꯀꯤ ꯁꯥ ꯉꯥꯁꯤꯡꯁꯤ ꯌꯣꯛꯈꯠꯀꯗꯧꯕꯅꯤ ꯁꯥ ꯉꯥ ꯍꯥꯠꯄ ꯌꯥꯗꯦ ꯁꯖꯤ ꯁꯉꯥꯏꯁꯤ ꯌꯣꯛꯈꯠꯀꯗꯧꯕꯅꯤ ꯀꯥ ꯍꯦꯟꯅ ꯚꯥꯁꯟꯒꯗꯤ ꯌꯥꯝ ꯄꯤꯗꯅ ꯇꯧꯋꯦꯌꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯕꯗꯣ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯍꯥꯏꯔꯦ ꯁꯖꯤꯅꯤ ꯍꯥꯏꯔꯛꯑꯦ ꯁꯖꯤ ꯊꯣꯡꯉꯦ ꯍꯥꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯦꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕꯩ ꯋꯥꯔꯤꯅꯤꯗ ꯗꯥꯏꯂꯣꯛꯁꯦ ꯑꯣꯖꯥ ꯗꯥꯏꯂꯣꯛꯁꯦ ꯑꯝꯇ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯇꯧꯔꯔꯣꯏ ꯀꯥꯎꯈ꯭ꯔꯦꯗ ꯀꯨꯏꯃꯟꯈ꯭ꯔꯦ ꯀꯨꯏꯁꯨ ꯀꯨꯏꯁꯜꯂꯛꯑꯕ ꯀꯨꯏꯁꯜꯂꯦ ꯃꯔꯛꯁꯤ ꯇꯧꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯄꯥꯕ꯭ꯂꯤꯛꯀꯤ ꯗꯤꯃꯥꯟꯗꯤ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯂꯩ ꯑꯗꯨꯝ ꯇꯧꯕꯤꯈꯣ ꯍꯥꯏ ꯄꯥꯕ꯭ꯂꯤꯛꯀꯤ ꯗꯤꯃꯥꯟꯗꯤ ꯑꯗꯨꯝ ꯂꯩ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯈꯤꯕꯗꯨꯒꯤ ꯑꯗꯩ ꯍꯟꯗꯛ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯀ꯭ꯋꯥꯛ ꯃꯊꯨꯟꯅ ꯏꯔꯣꯏ ꯆꯥꯕ ꯍꯥꯏꯗꯣ ꯑꯗꯨ ꯃꯇꯦꯛ ꯑꯃ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯍꯣꯏ ꯇꯧꯔꯒ 360 ꯇꯧꯔꯒ ꯅꯝ ꯇꯧꯈꯤꯌꯦ ꯏꯃꯥ ꯏꯄꯦꯝꯃ ꯑꯗꯨ ꯚꯥꯏꯔꯦꯜ ꯑꯣꯏꯗꯅ ꯍꯦꯛꯇꯒꯤ ꯇꯧꯈꯤꯌꯦ ꯍꯧꯖꯤꯛ ꯂꯤꯔꯤꯗꯣ ꯑꯗꯨꯁꯨ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯊꯤꯝꯗꯣ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯨꯅꯤꯗ ꯄꯨꯊꯣꯔꯛꯏꯁꯦ ꯄꯣꯠꯁꯤꯒꯤ ꯐꯤꯅꯤꯁꯤꯡ ꯑꯃ ꯂꯩꯗꯣꯏꯅꯤ ꯐꯤꯅꯤꯁꯤꯡꯗꯣ ꯇꯥꯏ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃꯨꯛꯇꯁꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯂꯤꯀꯔ ꯌꯣꯟꯕ ꯅꯨꯄꯥ ꯑꯃ ꯃꯥꯅ ꯃꯌꯨꯝꯗ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯈ꯭ꯔꯕ ꯑꯗ ꯊꯥꯡꯖꯦꯁꯤ ꯀꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯍꯌꯦꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯕ ꯊꯥꯡꯖꯦꯁꯤꯗꯩ ꯃꯥꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯗꯤ ꯍꯥꯡꯉꯣꯏꯗꯣꯔꯤꯕ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯃꯥꯅ ꯃꯌꯨꯝꯗ ꯍꯤꯞꯄ ꯀꯥꯟꯁꯤꯗ ꯇꯦꯂꯤꯐꯣꯟꯁꯤ ꯉꯥꯛꯇ ꯇꯧꯔꯛꯄ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯐꯣꯔꯦꯟ ꯂꯤꯀꯔ ꯌꯣꯜꯂꯤꯕ ꯅꯨꯄꯥꯁꯤꯗ ꯐꯣꯟ ꯁꯨꯝ ꯇꯧꯔꯛꯄ ꯑꯗ ꯀꯔꯤꯅꯣ ꯅꯪꯅ ꯁꯨꯝ ꯐꯣꯟ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯌꯦ ꯅꯪꯒꯤ ꯊꯣꯡꯁꯦ ꯅꯪꯅ ꯂꯣꯜꯂꯤꯕ ꯅꯪꯒꯤ ꯊꯣꯡꯁꯦ ꯀꯩꯗꯧꯉꯩ ꯍꯥꯡꯗꯣꯏꯅꯣꯕ ꯃꯥꯏꯅ ꯁꯨꯝ ꯍꯪꯉꯛꯄ ꯑꯩꯒꯤ ꯊꯣꯡꯗꯤ ꯍꯌꯦꯡ ꯁꯟꯗꯦꯅꯤ ꯍꯌꯦꯡꯗꯤ ꯂꯣꯜꯂꯅꯤ ꯍꯥꯡꯉꯔꯣꯏ ꯑꯗꯨꯒ ꯍꯪꯆꯤꯠꯅꯤ ꯑꯩꯅ ꯍꯥꯡꯗꯣꯏꯁꯦ ꯑꯗꯨꯒ ꯐꯣꯟ ꯄꯦ ꯇꯧꯔꯛꯀꯅꯨ ꯑꯗꯨꯅ ꯑꯩ ꯇꯨꯝ ꯌꯥꯗꯦ ꯀꯥꯏꯅ ꯉꯁꯥꯏꯒꯤ ꯃꯦꯅꯦꯖꯔꯁꯤꯅ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯨ ꯒ꯭ꯔꯤꯡ ꯍꯦꯛꯇ ꯈꯤꯡꯉꯛꯄ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯅꯪ ꯊꯣꯡꯁꯤ ꯀꯩꯗꯧꯉꯩ ꯍꯥꯡꯗꯣꯏꯅꯣꯕ ꯍꯥꯏꯅ ꯍꯦꯛꯇ ꯍꯪꯉꯛꯄ ꯑꯩ ꯊꯣꯡꯗꯤꯉꯁꯤ ꯁꯟꯗꯦꯅꯤ ꯍꯥꯡꯉꯔꯣꯏ ꯍꯥꯏꯕ ꯍꯌꯦꯡ ꯃꯟꯗꯦꯗ ꯍꯥꯡꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯇꯧꯅꯦꯕ ꯅꯪ ꯌꯨ ꯌꯥꯝ ꯊꯛꯅꯤꯡꯕ꯭ꯔꯣ ꯅꯪꯅ ꯌꯨ ꯌꯥꯝ ꯊꯛꯅꯤꯡꯉꯒꯅꯦ ꯃꯟꯗꯦꯐꯥꯎ ꯉꯥꯏꯔꯣ ꯑꯗꯨ ꯅꯪꯅ ꯌꯨ ꯌꯥꯝ ꯊꯛꯅꯤꯡꯕꯩ ꯅꯪ ꯑꯩꯉꯣꯟꯗ ꯉꯥꯛꯇ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯅꯪ ꯌꯨ ꯊꯛꯅꯤꯡꯕꯩꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯨꯗꯨ ꯂꯩꯇꯦꯕ ꯑꯗꯨ ꯇꯧꯗꯦꯕ ꯀꯥꯏ ꯌꯥꯝ ꯆꯦꯛꯈꯥꯏꯅ ꯈꯨꯝꯕꯖꯥꯠꯅꯤ ꯑꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯅꯪ ꯌꯨ ꯊꯛꯅꯤꯡꯕꯒꯥꯏꯗꯤ ꯍꯥꯏꯔꯨꯅꯣ ꯑꯩ ꯂꯩ ꯖꯒꯥꯁꯦ ꯏꯁꯤꯡ ꯐꯪꯗꯗꯅ ꯕꯤꯌꯥꯔꯅ ꯌꯥꯟ ꯊꯛꯏꯃꯤ ꯍꯧꯖꯤꯛ ꯄꯔ ꯂꯣꯏꯅ ꯊꯛꯏꯁꯤ ꯍꯧꯖꯤꯛ ꯊꯨꯡꯒꯥꯏꯅ ꯊꯛꯏꯁꯦ ꯕꯤꯌꯥꯔꯅ ꯌꯥꯟ ꯊꯛꯏꯃꯤ ꯏꯁꯤꯡ ꯃꯍꯨꯠꯇ ꯑꯗꯨ ꯌꯨ ꯊꯛꯄꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯛꯀꯅꯨ ꯑꯗꯣ ꯑꯩ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯊꯣꯡꯁꯤ ꯀꯩꯗꯧꯉꯩ ꯍꯥꯡꯗꯣꯏꯅꯣꯕ ꯑꯩꯅ ꯍꯥꯏꯖꯥꯠꯅꯤ ꯑꯩ ꯅꯨꯄꯥꯁꯤ ꯉꯥꯎꯔꯦꯕ ꯑꯩꯒꯤ ꯊꯣꯡꯁꯤ ꯍꯌꯦꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯗꯤ ꯊꯣꯡ ꯍꯥꯡꯉꯣꯏ ꯃꯟꯗꯦꯗ ꯊꯣꯡ ꯍꯥꯡꯅꯦꯅ ꯁꯨꯝ ꯍꯥꯏꯔꯒ ꯑꯃꯨꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯝ ꯀꯥꯟꯗ ꯅꯪ ꯊꯣꯡ ꯍꯥꯡꯗꯣꯏꯅꯣ ꯍꯥꯏꯁꯨ ꯅꯪ ꯌꯨꯁꯦ ꯀꯌꯥꯝ ꯊꯛꯅꯤꯡꯕꯖꯥꯠꯅꯣ ꯀꯥꯏꯅ ꯃꯥ ꯁꯥꯎꯔꯦꯕ ꯌꯨ ꯌꯥꯝ ꯊꯛꯅꯤꯡꯕ ꯅꯠꯇꯦꯅꯦꯍꯦ ꯅꯪꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯕꯗ ꯅꯪ ꯀꯥꯗ ꯂꯩꯍꯧꯔꯦꯅꯦ ꯑꯩꯁꯦ ꯃꯥꯏꯁꯦ ꯌꯨꯒꯤ ꯇꯨꯒꯗ ꯂꯩꯍꯧꯔꯕ ꯑꯗꯨꯅ ꯅꯪ ꯀꯥꯃꯨꯡ ꯂꯩꯍꯧꯔꯃꯤꯅ ꯑꯩꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅꯅꯦ ꯃꯥ ꯉꯁꯥꯏ ꯕꯤꯌꯥꯔꯅꯐꯥꯎ ꯏꯁꯤꯡ ꯌꯥꯜꯂꯒ ꯊꯛꯏ ꯍꯥꯏꯔꯛꯏꯗꯣ ꯃꯅꯨꯡꯗ ꯊꯨꯡꯒꯥꯏꯅ ꯊꯛꯀꯠꯂꯕꯅꯤ ꯃꯥꯅ ꯈꯪꯗꯕ ꯀꯩꯅꯣꯅꯤꯗ
로션라시다. ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯁꯤ 로션라시. ꯑꯦꯛ ꯆꯀꯥꯗꯨꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯌꯦꯛ ꯆꯀꯥ ꯅꯤ ꯆꯀꯥꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒꯥꯂꯤ ꯀꯩꯅꯣꯒ ꯌꯥꯟꯅꯔ ꯉꯥꯡꯕꯗꯨꯅꯤꯗ ꯂꯣꯟꯁꯤꯁꯨ ꯑꯃꯒ ꯑꯃꯒ ꯂꯣꯟꯅꯗꯅ ꯂꯩꯕꯗꯗꯤ ꯄꯨꯁꯟꯅꯗ ꯌꯥꯄꯣꯟꯇꯦꯅꯦ ꯄꯨꯁꯟꯅꯗ ꯌꯥꯗꯦꯕ ꯑꯃꯅ ꯑꯃ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯅꯤꯗꯨ ꯐꯥꯎꯅ ꯉꯝꯃꯣꯏꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨ ꯑꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯅꯤ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯄ ꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯔꯦꯀꯣꯔꯠ ꯑꯃ ꯂꯧꯕꯤ ꯈꯣꯠꯄꯤꯗꯅ ꯇꯧꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯁꯤꯈ꯭ꯔꯁꯨ ꯄꯣꯠꯁꯤꯗꯤ ꯂꯩꯍꯧꯗꯣꯔꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯥꯏꯅ ꯑꯍꯜ ꯑꯃ ꯈꯦꯔꯝꯅꯦꯅ ꯑꯃ ꯂꯩꯔꯝꯃꯤ ꯁꯣꯏꯇꯪ ꯄꯇꯪ ꯌꯥꯝ ꯉꯥꯡꯕ ꯑꯃ ꯃꯥꯗꯣ ꯁꯤꯅꯤ ꯀꯥꯏꯅ ꯔꯦꯀꯣꯔꯠꯇꯣ ꯂꯩꯍꯧꯗꯣꯏꯅꯤ ꯑꯗꯣ ꯄꯨꯟꯁꯤꯕꯤꯒ ꯋꯥꯠꯂꯤꯗ ꯅꯍꯥꯁꯨ ꯑꯣꯏꯔꯤ ꯆꯍꯤꯗꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯒꯦ 70 ꯁꯨꯔꯦ ꯉꯜꯂꯤ ꯅꯍꯥ ꯌꯥꯝꯅ ꯌꯪ ꯑꯣꯏꯅ ꯅꯍꯥ ꯑꯣꯏꯅ ꯎꯔꯤ ꯅꯍꯥ ꯑꯣꯏꯅ ꯎꯔꯤꯕꯣ ꯑꯩꯒꯤꯅ ꯇꯛꯀ ꯇꯦꯟꯅ ꯑꯩꯈꯣꯏ ꯅꯍꯥꯗꯧꯅ ꯂꯩꯔꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯑꯃ ꯑꯩꯒꯤ ꯍꯥꯏꯖꯔꯤꯕ ꯁꯩꯔꯦꯡꯒꯤ ꯇꯥꯏꯞ ꯑꯃꯗꯤ ꯑꯩ ꯃꯁꯤꯃꯇꯪꯗꯒꯤ ꯑꯃꯨꯛ ꯀꯦꯁꯦꯠꯀꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪꯗꯤ ꯄꯥꯊꯣꯛꯀꯦ ꯈꯜꯂꯤ ꯄꯥꯎꯒꯤ ꯇꯥꯏꯞꯇ ꯁꯩꯔꯦꯡ ꯇꯥꯏꯞꯇ ꯁꯩꯔꯦꯡꯒꯤ ꯔꯤꯗꯝꯗꯨꯗ ꯁꯩꯔꯦꯡꯒꯤ ꯔꯤꯗꯝꯗ ꯁꯩꯔꯦꯡꯒꯤ ꯔꯤꯗꯝꯁꯤꯗ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯀꯟ ꯊꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯍꯥ ꯒꯥꯔꯤ ꯃꯃꯜ ꯑꯌꯥꯝꯕ ꯊꯧꯗꯅ ꯂꯥꯛꯑꯒ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯈꯥꯝꯖꯤꯜꯂꯒ ꯄꯣꯠ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔꯒꯁꯤꯅ ꯅꯨꯡꯁꯤꯈ꯭ꯔꯤꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯀꯥꯏꯅ ꯁꯨꯝ ꯇꯧꯕꯅꯦ ꯅꯨꯡꯁꯤꯕ ꯉꯥꯛꯇ ꯉꯥꯌꯣꯟꯕꯤꯅꯒ ꯉꯥ ꯀꯤꯂꯣ ꯑꯃꯗꯒ ꯒ꯭ꯔꯥꯝ 200ꯒ ꯍꯨꯔꯥꯜꯂꯒ ꯌꯣꯟꯕꯁꯤꯁꯨ ꯅꯨꯡꯁꯤꯕꯅ ꯀꯥꯏꯅ ꯇꯧꯕ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯃꯟꯇ꯭ꯔꯤ ꯐꯥꯇꯤꯒꯁꯤꯅ ꯚꯣꯠ ꯀꯥꯈ꯭ꯔꯦꯔꯒ ꯃꯥꯏ ꯀꯦꯟꯗ꯭ꯔꯗ ꯂꯥꯛꯑꯒ ꯄ꯭ꯔꯖꯥ ꯀꯧꯕꯗꯤ ꯂꯥꯏꯔꯅ ꯃꯣꯕꯥꯏꯜ ꯃꯦꯠꯂꯒ ꯆꯠꯈꯤꯕꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯀꯔꯤ ꯍꯪꯉꯨꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯅꯣꯝꯅꯥꯒꯤ ꯇꯥꯏꯞ ꯑꯃ ꯑꯩꯁꯦ ꯀꯥꯁꯇꯤꯡꯅꯤ ꯍꯥꯟꯅ ꯇꯧꯔꯤꯅꯤ ꯑꯗꯨꯅ ꯃꯗꯨ ꯂꯩꯔꯤꯗ ꯋꯥꯈꯜꯗꯣ ꯍꯟꯊꯕꯤꯒꯅꯨ ꯑꯗꯨꯝꯕꯗꯨ ꯈꯔꯗꯤ ꯑꯃꯨꯛ ꯈꯔ ꯇꯧꯔꯝꯒꯦꯗꯤ ꯈꯜꯂꯤ ꯇꯧꯕꯁꯤꯗ ꯂꯝꯕꯤꯗ ꯐꯠꯇꯕꯒꯤ ꯄꯩꯁꯟꯕꯒꯤ ꯋꯥꯔꯤ ꯍꯦ ꯏꯃꯥ ꯅꯪ ꯅꯔꯥꯏꯕ ꯍꯥꯏꯕ ꯍꯦ ꯏꯃꯥ ꯃꯅꯤꯄꯨꯔ ꯑꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯧꯔꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯏꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒꯀꯣ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯥꯍꯜꯂꯒ ꯍꯥꯏꯕ ꯌꯥꯕ ꯑꯁꯦꯡꯕ ꯄꯣꯠꯇ ꯌꯥꯝ ꯂꯩꯔꯤꯌꯦ ꯍꯥꯏꯕ ꯌꯥꯕ ꯑꯗꯒꯤꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯖꯥꯔ ꯊꯣꯛꯄ ꯑꯃ ꯇꯧ ꯑꯣꯐꯤꯁꯀ ꯆꯪꯉꯀꯥꯟꯗꯁꯨ ꯍꯦꯟꯅ ꯊꯣꯛꯂꯛꯏ ꯍꯦꯛꯇ ꯎꯕ ꯑꯩꯈꯣꯏꯅ ꯎꯔꯨꯕꯗꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯇꯧꯔꯤꯁꯦ ꯍꯥꯏꯅ ꯍꯦꯛꯇ ꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒ ꯍꯥꯏꯅꯤꯡꯕ ꯑꯗꯨꯅ ꯗꯥꯏꯔꯤꯒꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯁꯨꯝ ꯍꯦꯛꯇ ꯀꯥꯎꯈꯤꯌꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯃ ꯐꯖꯕ ꯑꯃ ꯅꯤꯡꯁꯤꯡꯉꯝꯃꯦꯕ ꯁꯠ ꯂꯥꯎ ꯏꯍꯧꯔꯗꯤ ꯀꯥꯎꯍꯧꯗ꯭ꯔꯦꯗꯅ ꯑꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯏꯒꯦ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯗꯨꯝ ꯇꯣꯛꯑꯦ ꯃꯁꯤ ꯅꯍꯥꯁꯤꯡꯗꯁꯨ ꯇꯧꯏ ꯑꯩꯈꯣꯏ ꯀꯂꯥꯒꯤ ꯂꯝꯗ ꯄꯥꯝꯖꯅ ꯆꯪꯉꯛꯄꯁꯤꯡꯁꯦ ꯃꯥꯏ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯁꯤ ꯏꯁꯜꯍꯧꯕ ꯏꯁꯜꯍꯧꯗ꯭ꯔꯒꯗꯤ ꯃꯥꯡꯒꯤ ꯀꯥꯎꯈꯤ ꯍꯣꯔꯦꯟ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯉꯝꯗꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯒꯦ ꯇꯧꯕꯗꯣ ꯐꯖꯈ꯭ꯔꯃꯤꯗ ꯃꯥꯏ ꯔꯤꯗꯝꯗꯣ ꯌꯥꯝ ꯐꯖ ꯅꯣꯝꯅ ꯇꯥꯔꯝꯅꯦ ꯈꯜꯂꯒꯅꯦ ꯌꯨꯝꯗ ꯐꯝꯃꯒ ꯅꯤꯡꯁꯤꯡꯕꯗ ꯁꯨꯡꯅꯨꯡ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯂꯥꯛꯇ꯭ꯔꯦ ꯑꯩ ꯃꯁꯤ ꯉꯛꯏ ꯑꯩꯈꯣꯏꯗꯁꯨ ꯇꯧꯏ ꯑꯗꯨꯅꯤ ꯅꯤꯡꯁꯤꯡ ꯊꯣꯛꯇꯕꯅꯦ ꯑꯗꯨꯝ ꯃꯥꯡꯈꯤꯕ ꯐꯖꯕ ꯋꯥꯈꯜꯁꯦ ꯃꯇꯣꯝꯇ ꯐꯖꯕ ꯑꯃꯨꯛꯀ ꯂꯥꯛꯀꯅꯦꯕ ꯑꯃꯨꯛ ꯄꯥꯏꯔꯛꯏꯅꯦꯕ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯀ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯁꯩꯔꯦꯡꯗ ꯑꯩꯈꯣꯏ ꯏꯁꯩꯒ ꯏꯕꯗꯅꯦ ꯐꯥꯎꯔꯤꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯄꯥꯏꯔꯛꯄ ꯆꯪꯉꯛꯄꯗꯣ ꯇꯛ ꯐꯥꯍꯧꯕꯅꯦꯕ ꯏꯁꯜꯍꯧꯕꯅꯦꯕ ꯑꯗꯨꯅ ꯃꯣꯏꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕꯗ ꯅꯤꯡꯁꯤꯡꯉꯝꯃꯣꯏꯗꯣꯏꯅꯤ ꯃꯁꯤꯗꯤ ꯌꯥꯝ ꯂꯨꯖꯥꯅꯤꯗ ꯑꯩꯈꯣꯏꯅꯗꯤ ꯏꯁꯩ ꯏꯔꯤꯕ ꯑꯃ ꯇꯧꯏ ꯏꯔꯥꯏ ꯂꯥꯏ ꯍꯥꯏꯕ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯏꯄꯣꯝ ꯑꯃ ꯃꯥꯒꯤ ꯋꯦꯕ ꯑꯃ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯀꯥꯟꯗꯨꯗꯅꯦꯕ ꯇꯧꯍꯧꯗꯣꯏꯁꯦ ꯑꯗꯨꯒ ꯏꯁꯩ ꯏꯅꯤꯡꯗ꯭ꯔꯕ ꯇꯜꯂꯕ ꯀꯥꯟꯗ ꯏꯁꯩ ꯑꯐꯖꯕ ꯊꯣꯛꯂꯛꯑꯣꯏꯑꯕ ꯃꯥꯏ ꯃꯀꯣꯛꯇ ꯀꯩꯁꯨ ꯄꯣꯛꯂꯛꯑꯣꯏꯑꯕ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯑꯕ ꯐꯔꯦ